ꯑꯍꯥꯟꯕꯗ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯂꯧꯈꯠꯆꯕ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯉꯥꯛꯇꯪ ꯍꯥꯟꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ LMGꯒꯤ ꯊꯧꯃꯤꯁꯤꯡꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ngasi Singjamei sapam leikai da leibak thiba thaudo amada maina singbadagi aruba phibamda rimsda laikatnariba khongman okram suthektagi sapam santa sayangkhaiga manga son of s manigi layengbada khrada oirabasu layengbada mating oinanaba haiduna LMG gi thaumisingna angamba mating pangkhre soiri yamnamak nuwaitaba musum leibak thiba pawmus oire musum myampun anoba update ngamina sainasu channel sigi mekedi gi myamna thamjari BJP Manipur ki thagalakpa atopa video mana Honorable Siri N Biren Singna ti khongjom de numit miyam da thamkiba worol khara kan khraba numit taba leite na hairiba da British ki mayok talan thingna khiba maduda thawai na pantha pi khraba athoba singi ningting thoram asugumba thawba numit sida lai khujog ama do worship kan katpi na buinum lembi ragli be salisa sing michael sing parum pang punama ai kai kuna ba uchari ngasi dagina sahi sama ga kontrani thogi mamang solesing amaga tanipan raga ma thoi jama phamasi da manipur ni jamanga na hona bada hawai kat khaba adu boni ngasi ningsing duna manipur ni amna april kulum no da sahi kudingi khongjom de haidana palan thawra lagri khongjom lan si kari gidama aduga matau karamna somna khibage haibadudi mayam na hen khangna de kusu kulai legjadaba lami masing watpagi amadi sem saba leitaba dugumba kodong sadaba mayam amadi matamdu dai khoi kogi pai pusing aduna mayok na gidumte madu punama khangna ekoi thongna pharba pai pusing aduna adugumba british ki mayok lan theng na kibe manipur gi ningta mangang agnok dakta khoi ninganaba leitana thawai phawa ka thokhiba adugumba thogok to bani ngai khoi da ningsing halaga ekoi gi ngaseng chinno mayam mafam kaya dagi laaga leisu kalariba aduga mareba majati bu nungsi bagi ithilamasu hawon manumidni na maina lokje luri badi aikoi gi adugumba pai pusing aduna ningtam bani khoi da piramme adu madu gi ningtam na piramma ba sinabirma ba lamdo ngasi gi midol khoina madu ngak ku sian mangame ibrahim gi apun su ku lakte Maharaj Kulasandra Tegendrajit Farsi taure Tangkal General Farsi taure Lal Horpagi akya British ke mayok ka lal hogi haidana kajao nangna nakhoi guma British na ekhoi gi Jubraj gi gumda ahing da lan da ba yabra haidana tangla manungda Mr Grimute duma British ki political agent tana broad their light the tillaga hale mino shitaba yadaba mina lakshaba yadaba maduma jati moina khilai madugi matungda British na Queen Elizabeth na kana abu dandi pi ke dage kari dobu dage na hang to bu kai tawr matung da tai du di public ki hue and cry lapuna mo kan moi hang to ba maharaja gu modin nungai ro edu moi si moi kun bum doi maharaj Kulasandra yauna kalapani da thabne madugi kalapani da thaba matam du da manipur gi meyam na maharaj Kulasandra gi puba yaroi thaba yaroi ham gi ho sauna leiki adu British ki akan force Mogi Sati duna hagi amade moi kurum doi du thadok kadabne na sathiba iho hoki madugi sathiba iho duda Maharaj Kulasandra si thadok tabai yadabagi question la abu kanda Queen Elizabeth matamdugi British ki Calcutta da lebe political agent duna sala kanda Maharaj Kulasandra si thadok tabai yaroi dore Manipur irang yam kalle kai du sige hai kanda adu di lale hayalo ma amona British ke mayokta lal horo in hayo adu British ki Britain ki Queen Elizabeth da soi kre lan kre hayalo masi Andaman Nicobar da leiba record ki matungina Home Ministry ki source nei na haibs British ki agenda na salaga nang thadok ke tawuda bu nang Queen Elizabeth da lan kre haidana aduga amana nang sign to godai madudi in future da British ki mayok da lan horo ni nang soi to godai matam do Maharaj Kulasandra na chingkhiba madugi noting duni no ai Queen Elizabeth ta mi emada lan kre na haibu ngamoy ai ishoda di ai lan kre soi kre na haibu yai aduga mi da ding ngamoy aduga loina na British ke mayok ka mohna lal horo haibu do British na Manipur gi ningkha tambada amuk hana singna roi hare ge soi to ge na hare kanda deny to gi bagumba Maharaja Manipur madudagi Manipur gi miyam si hortana hadok tabai adabagi
कंडीशन लाकना महाराज कुलचंद्र से थादो अंदाइदा कालापानीदा महाराज नंग मणिपुर की मैयाम सिना नंग थादोक्त्रदि अखोइसी यामना मणिपुरदा लैबदा अखोइ नुंगाइत्रे अदुना नंग थादोक तारे नंग करमाय तौनी हाइबा काना माना मदुगी कोट मदुगी पोटुनी ngasi अखोइना मणिपुरदा लैरिबा सिंगतम पुना मनिंगसंगदबस आइगी इमा लैबागना ब्रिटिश की मखादा मिखा पोनन लैरगा आइगे प्रजा मैयामना ब्रिटिश की मखादा मिखा पोनन लैरकांदा आइना लैबाकदुदा निंगथौ ओइना थादोए हादना कमाइना हल्लगा आइना लैरुदुइनो अदुना आई लैबाकतुना निंखा तमद्रि फाबाइगी प्रजाना निंखा तमद्रि फाबाइ लैबाकतुदा हल्लरोय हाइदुना वृंदावनदा चटलगा मापुनसी लोंगिबदु मनिंगखौने These are a few things अखोइना कावरोइदबा ngasigi mirona tungi mirona ngasa ina han bada haikiba makhoina leibak sidi ningkha tambasing aga thambirame sahi tare khuntak padagi haurakanda awaga thengnadana a ningchi turel kana thang samdana yeknaba awa tamthokna ningkha tambadi thambirame ngasi madugi posaktu ngasigi mirol laik lasu haire haire bai khoi scientific ki jugni haire bai khoi electronic ki jugni haire bai khoi IS IPS ne yomaba MCS ne yomaba khoi na madugi saptam do kanba ngamibra ngamnabra ise ai khoi khudi man khoi khandaba matuk dai matang da thang paiba sagu tongba lami kharana di khoi boundary halami New York Times ki 1949 merged over Manipur India ne merged over 18,000 square miles with 5 lakhs and 12,000 population sauna iraga laibane New York Times white paper भारत सरकार की होम मिनिस्ट्री दा लैबदा इरगा लैबने सुगुम्बा इबा हिस्ट्री विजिबल टोबा एविडेंस लैरिबा पोटपुनो से कोइ मचेत लैबदा तौबा मसी से करिगिनो अखोइ पॉलिटिशियन सिंग सिंसियर होइने दे अखोइ पॉलिटिशियन सिंग दा नेशनलिज्म की इ यानवाले नेशनलिज्म की वखन यानवाले अखोइ की लैरिबा सिविल सर्विस तौबिरिबा सिंग दा नेशनलिज्म के मदे अपुनबगे Wakan buat bagi mamitai. Then only politician lekoi na sincere werba madi nationalism na mang tharba. Lairi be bureaucrat officers na sincere werba madi nationalism na mang tharkanda. Ekoi ngasi Modi ji ki makada Bharat ka yore. Honorable Prime Minister Modi ji ki makada ngasi sahi mapan tara sida Bharat na top of the top la isne ngasi. Karigi magi determination, magi vision, magi potable tabadum magi thabak puto. Praja singhu maga punna grassroots ki loiner samina no corner ko. Apunna Manipur oina British ki mayo to land thengna ki bani. Ngasi ki dusu su yaw bani yambio. Ngasi ki Manipur today ki page 16 da left side ta yaw bani. Mr. Quinton ki Mayang Khanga Hangal General की ट्रुप अमना हाथ की ब्रिटिश की लामी सुन कनागुमा बना है ब्रिटिश की लांदा चिंग याव दे है बगुम्बा अवा की लांदा चिंग यावरम दे है बगुम्बा लाना संदो कंदा कोई सी डिवाइड तौना न बगी पोट तो बगी ममी दो मधुना कोई अचुम सकतन ngasi की मिरोल से फाव बुगुम तवे मधुना इ मोय दब्स अखोय पुन्न लाई पुन्न थेंगन मिनरई पुन्न हिंमिनरई पुन्न हिंमिनरी पुन्न हिंमिनगन है बसे सिगी वाखल न दे कोई वाक तो बदो अगन रोशन जरपदा मणिपुर की प्रजा पुनमक्ता सिंगमदि तम पुनमक्ता लेबिरी बिसिंदा आइना आफिल तोजबसे शांति लेरबा मतंदा एखोय चापटपगी मांग चले हौकिबा सही मंगा तरुक सिदा एखोय इंग सिंग शांति लेना लापदगी मणिपुर नसी पिछिबगी मयान मसु थंगबा स्टेट अमा हाइबदो ओइरे हौजे सु नसी ऑल इंडिया के स्पोर्ट्स मिनिस्टर सिंगी कॉन्फ्रेंस चिंतन सर्विस एखोय Honorable Minister Singlapa Hogre, Haying and Chika Togadabani, Miss Femina, my plan of Pantok Loy, Mayami Matin, Tri National Football International Football Tournament, Pantok Loy, G20 leva kaya tagi lakos yung kaya ada haram na may pamasak kiba Duran Kapki Hazana Pangkok kiba lain ba mayang puno magsi Manipuri Praja mayang di sa job amad support na kini hayan ang chita gudori ba Sports Minister Bharat ki mayang tagi lagat pun me dori pa sa ida kari kuma makhalak amma tagi akai ba ban blockade mapaan tagi lakon mito da makung indan chingna ba phaw ba ke pora do to weekend na ni apil tokjari Zaika Japan ki investor sing Queen सेरिकल्चर की मतलब 1980s अगर इधर लांबा करोड़ चामड़ी पुरगा 400 करोड़ पुरगा सेरिकल्चर सेंको के न लांबा तो मतलब तो कि लॉ एंड ऑर्डर मदी बन ब्लॉकेज न मर मोर का न कीर का हंगी बन जापान दो मची एमु आफ्टर 35-40 इयर्स हला का न मणिपुर इन्वेस्ट हो गए न लाभनी अच्छो ऊपर सिग्नल लगे को पीर बनी अब नहीं एनी ऑर्गेनाइजेशन आई ममिंग पंजरोय मखल मतगी मपानगी लापसिंग डिस्टर्ब तौबा अदुगा मीडिया की सिलिनाव सिंसु प्लीज सुकुंबा
destructive oiba mayam da na kai sa da image bi da ba message bi da pau sing ti ya ni phong da ba nam jan jai ba na te a ma phong da da manung da tit law na phong lo le ai koi na sokol lo jam de sung ba ko ai koi sokol lo jam moi si ma to ko le ba kwan be roi le ba si da sasan na ma ko le sahi manga ki election tawra ka khalla kana miyoi hum puna semba assembly na malai madu ki miyoi hum phudu ki khalla kana miyoi train choina tawra kana cabinet para kana sarkar am khalai masi ki sarkar se ke na to ba sarkar am manipur le be roi nai su nei to sarkar ya amal da le ba ki rang yan thoi au nai khoi ki le jeri ba sarkar se thabak to hun bio praja ki damak dai khoi ka thok ko loi na khoi thabak tawri ma di tawgi ni ha ba pa ne thamjaraga ipai puna yalamba nga amba kalamba lamse अखोई पुनः गामिन से मोइना थमम सतम दो पुनः थमिन से वो हमले थमजर गई मैं खुरमजरी जाय जिन लोशलपोइन ngasi phongkiba kanglai paki mera news ki editorial ma'am da thamjage miyam gi mihut oidibi MLA minister singi sajat lisat miyam na tamjana mohensi mikhal gi matam na miyam na bot pi duna miyam gi mihut oina khalaba matung da lengak sa sangi thabak hak theng na tawriba minister singa madi MLA oina lairibi singi fazaba lisa sajat ka thokpana mang tha duna miyam gi damakta afaba thabak tawba maraibak maramdam amadi miyoi bukrunai bu thamoi sengna nungsiba dugi matau lebak miyamna tamna sapam ohensi miyam gi mihut oiba haibisidi miyam bu matam khudimak afaba lambi da puna bo hona duna afaba thapak tawduna madugi kana badu lebak miyamna phangna ba hona gadabani madu oirabadi miyam gi mihut oiriba minister amadi MLA singna lebak miyam ga matam supagi afaba mari thamangangani lengana matam gi pekhalakwa thabak thoram singda miyam gi asobu mating phangduna mai pakpa haibadu oiduna chokhatpa manipur haibadu oiba ngamani adubo hauzik manipura miyam gi mihut ni haiduna lairibi sing asina lebak miyam degi matam suppi gi oina lapthok tuna lainaba miyam gi kholau tabidaba makhoi gi damak nungai ba punsi marel amada lainan lenana ba hona bugum tawi haina miyam na thamoi sokna ngang na tari mikal matam da voter oiriba miyam da vote ki bikhya ni duna apapa thabuk tawgani miyam gi asengwa pakholoi haibadu oigini kaidongai dusi miyam bu lalon pot oina sejinaroi haidun wasaklaga board ka khraba matungdadi lebak miyam bu hanna yengdabigi satnabi amasu leitabanati masigumba lebak miyam bu kalisu leitana khanba sajat lisat asina miyam gi mihut oiribising leibigi mapung phaba kana ba haibidu lebak miyam na phangba ngamdabagi maram oiri masigi phalna miyam gi mihut oiribi MLA amamamna maki kendra dugi miyam gi punsi matau kram hingli lambi thong mai ising ana lengsang mai tampham sing karamba phibam de leiri haibu pawba haktheng na yengsin mangamdabdigi lenga ki makhada lebak miyam gi damaktani haiduna lingkhatliba lenga ki loisang kya arembu oiduna leibigi maram oiri MLA amagi sumang de leiba lenga ki school ana lengsang ningthina function tawduna matam kuina lerakpa matamda miyam gi mihut oiriba MLA duna michi na phawba hana yengbidana laikha ta dun adumak leiba kya yauri miyam gi mihut minister MLA oiba haibisi shakti painingai aranbu upai sejana duna leba miyam gi damak sakwa thorang gi damakta tha drakpa senpham sing haitalaga crorepati oina bu hona bana ayambu oibra haibisi miyam na hangnari bu wap ma moirakli ngasi phawbada miyam gi mihut oikraba miwe amatabu afaba MLA amani minister ni haiduna singthana ba lamdam masida atang bhaibadu oiri masi karigino haiba tarabadi miyam gi mihut oiribisingna makoina shakti pairingi matamda leibak miyam gi yaifana ba haibadi jakwa thorangi thabak sing masak thokna paikhatpa ngamdabdagi ni haibada haiman mathokloi maramudra hauji miyam gi mihut oiribi MLA amadi minister singna kathokpana mang thaduna corruption free oiba miyam gi mihut amamam oiduna afaba thabak sing tawduna miyam gi mihut oiribi MLA humfugi fazabalisa sajat amadi maribak ningba amadi miyoibu khunagi damakta kathoktuna afaba thabak tawba miyam gi mihut oibana leibak ki afaba oigani haibasi khangbiba sumgani haiba ngasigi kanglai paki maira news ki editorial ma'am na thamjage do hausikui di ma'am matang ase lusinjarge masu ma'am puna no bab dit ngamina senasu channel sigi mekedi gi ma'am from da thamjari